Kuki Kuntra Rom Security Force na escort tauraga Imphal ge Bir Tikendrajit International Airport tage purakpada Liangmai Naga Village Volunteers singna thengnabadagi chauna muknaba thokre. Security Force na tear gas cell amadi mock bomb masing khangdana kaptuna Liangmai Naga sing tankhaikhre. Security Force ke thawong adu yaningdaba phongdoktuna Kanglatongbi da Bandh chathaba Houkhre. Ngarang ahing nongyay matung pung amarom taba aduwaida Kuki Kuntra Rom Security Force na escort tauraga Imphal ge Bir Tikendrajit International Airport tage purakpada Kanglatongbi mapada Liangmai Naga Village Volunteers singna thengnakhibani thaudok aduda nakal anigi marakta chauna muknaba thoki miyam hauduna Security Force tamna thomjillakpadagi miyam adu lakshinnaba honabada Security Force ki maikaidagi tear gas cell amadi mock bomb masing khangdana kapaga loinana live round kaya amasu blank fire tauki haidi adubu thaudok aduda asok apan misi mina yaubagi paudi haujik paubagi oina leitri Security Force na Kuki sing escort tauduna purakpa amadi miyamda chathakiba ka henba thawong adu yaningdaba phongdoktuna Kanglatongbi da Liangmai Naga singna haujik Bandh chathaba Houkhre Bandh manungda haujik paubagi oina pamdaba thaudok sing thokibagi paudi leitri